Indiana Hunda Taruk Suba Ning Taman Numit Pangthoklaba Matung Pung Kharagi Matungda Malemgi Football Governing Body FIFA na Athengbada order ama thoktuna third party influence leibana maram oiduna khudaktagi chanaba hogduna All India Football Federation AIFF suspend tawkhre. Indiagi football na hojik matam kharagi oina FIFA gi athengba amaga loinana wari sanari. 2020 gi December da AIFF ki president oina Praful Patel gi matam lorba matungda Supreme Court na mahakpu office tagi lokthokhi amasung India gi football chalainaba Committee of Administrator COA ama semkhi. Yariba makai thuna anoba mikhal pangthoknaba draft constitution ama semnaba COA da thabak pikhi. Asigumba athingba asi thoktanaba roadmap ama formalize tawnaba FIFA amasung AFC na sahi asigi June thada India da mihut kangbu ama tharakhi. August 3 da pikhiba warep amada Supreme Court na hanagi football sanaroi kuntha taruk yawba bot thadabagi committee ama warep lawgadaba interim body ama semnaba warep lawkhi. Adubu India da leiriba condition asidi roadmap asidagi taiwanaba thawong amani haina FIFA na phongdokli. Football gi governing body FIFA na akanba wahai sing yawba chithi amada haikhi. Masigi roadmap asigi matung inna AIFF na 2022 gi August ki ahanba chayolda General Assembly ama kauduna FIFA AFC amadi India gi football community singi marakta chanaba yaba niyom sing approve tawgadamani haina phongdokhi. FIFA gi action asina taklibadi AIFF ki fibam gi matangda August 3 da pangthokhiba Supreme Court ki hearing asina mamangda pankhiba roadmap asidagi Taiwan na chatle haina thajanari. Karigumba masi asumani haina lorabadi masina manglumda changchangliba khumthangsingda khudongthiba thohalagani. Adum oinamak Supreme Court na September 15 gi mamangda mikhal pangthoknaba order amasu thokhibani. Masi FIFA gi roadmap ki matung inna chunaba haidu oikhi. AIFF ki Executive Committee of Administrator asi lakthoklaba matungda suspend asi lakthokani haina ofam asina phongdokle. AIFF ki administration na AIFF ki namit khudingi oiba thabak sing khwaidagi thuna mapung phana control tawnaba FIFA na haire. FIFA gi note aduda asumna phongdokli AIFF ki Executive Committee ki sakti sing lawnaba administrator singi committee ama semnaba order thoklaba matungda AIFF ki administration na AIFF ki namit khudingi oiba thabak singda mapung phana control tawba matamda suspend asi lathokani. Hojik FIFA na India da athingba thamlaba matungda hojik sohallaba hiram kaya ama yengminasi. Club singi football na leibak amada football development ta achoba role lawri. Atai leibak ka sammanana India da su club football na achoba thodang lawri. Club sing amasung league sing asi karamna fagadhangani haibagi matangda wakhalon kaya khanaduna lakli. Adubu hojiki oinadi athingba asina India gi club khodimakta sokhallagani. Senior League Club sing haibadi ISL, I-League amasung Indian Women's League ki club sing na national title sing longnaba competition tawri. Masigi matung makhoina Asia gi competition sing da club sing na changdamnanaba mafam ama phangibani. Adubu athingba thamlaba matung asida khwaidagi phaba India gi club sing na Asia da competition tawba phanglaroi. Masina India gi club punamak yamna chawna sohallagani. Atopa wafam amana mapa lebak singdagi laktuna India gi football gi magun hapliba foreign players singdasu issue ama laklagani. FIFA gi athingba asina maram oiraga foreign player kaya amana India da laktuna sanaramba adu atopa country singda chakhibagi mangjaba uragani. Adubu India da chathariba football league sing haibadi ISL, I-League, Durand Cup, Indian Women's League singdi adumak makhatana laikhigani maramdi league sing asidi AIFF ki makhada sanaba tournament singni. FIFA amadi AFC ga mari lenade adum oinamak league winner singna AFC ki asobo tournament singda represent tawbagi khudongchaba adumadi mangjaragani. Hena nungaitribadi India gi miyamna khorangna ngainariba FIFA Under 17 Women's World Cup host oibagi khudongchaba manglagani loinana saruk yabasu phanglaroi. Masi khwadigi thamoi chokpa ama oiragani. Masigi mathakta India gi football national team sing athingba asi lokthokthri fawba international play amata sanaba yararoi. Ikoi kuidana India gi men's football team AFC Asian Cup 2023 gi qualify oikhrabani. Masisu saruk yaba phangdabagi fibamda leiri. Loinana 2026 ki World Cup qualifier su sanaba phangloidori. FIFA gi athingwa sina India gi football bu pamjaba miyam gi thamoi kaiba haibadu oigadori.
इंडियागी AIFF खक नतना नाइजीरिया, जिम्बाब्वे, पाकिस्तान, केनिया, इराक, गौटेमाला, इंडोनेशिया हारिब लेबाकसिंग असिसु थर्ड पार्टी इन्फ्लुएंस लेबगिदमक FIFA ना सस्पेंड तौख्रबा लेबाकसिंगनी।